Akasvani Imphal, Wahengbam Washington na pau pajari, ahan bada maruay ba pau. Laiba kasi ngasi sangbidan numit ki palan thoram pangthokre. Palan thoram masiga mari lainana Mukhyamantri Nongthombam Biren Singhna Manipuri lol gi mitai mayekta ithoklaba Bharat Sangbidan gi diglot edition puthokre. Ain Mantri T.S. Basant Kumar na hairi parikhyaatanda taba pambai sijenaba madi National Highway singda ban blockade na chingba chathabat thingna ba ain puthokna ba thabak lokhale. Kamjong District Administration na Myanmar dagi sangsilakpa miyoi singi biometric lobagi thabak chathari. Kendra ki Shiksha Rajya Mantri Dr. Rajkumar Ranjan Singh na hairi lakadurba chahi khara asida laibak asigi naharol singda magul leiba shiksha pi batangai fade amasung Pradhan Mantri Narendra Modi na ngasi November 16 ki Mumbai terror attack ta laikhidraba singi mapamda ikai khumnaba utkre. Laibak yatai mapam singa loinana Manipur da sungasi Bharat Sangbidan puthokhiba numit ki palan thoram pangthokre. Mukhyamantri Secretariat ki Cabinet Hall da pangthokhiba numit asigi palan thoram da Mukhyamantri Nongthombam Biren Singhna Manipuri lol gi mitai mayekta ithoklaba Bharat Sangbidan gi diglot edition puthokhi. Bharat Sangbidan asi chananaba lisingama samapal ni fumapal gi ngasigi numit asida yanakhibani aduga mase lisingama samapal yankai gi January 16 tagi chanaba hokhi January 16 tagi sanaba hokhibani. Thoram da wangang bada Mukhyamantri na hai Bharat Sangbidan asibu Manipuri lol gi mitai mayekta ithoktuna puthokhiba ngasigi numit asi ऐतिहासिक ओइरबा नुमित अमनी मांगना हाई भारत की संविधान asi मालेम की ख्वाइदगी सांगलबा अयिबो वारोलनी Manipur amasung Rajya asigi miyamgidamak Pradhanmantri Narendra Modi amasung atei kendra gi lusingbasingna asanba midyang thambaga loinana thoidok hendok na pungning changbibagidamakshu mangna thagatpa phungdokhi. Shri Biren na hai Andaman ithatta leiriba Mount Harriet pu Manipur parbat onkhiba Manipur da ILP chanahankhiba Rajya asigi mafam kharadagi apaspa lauthokhiba Bharat Myanmar ngamkhai paringda free regime movement lauthokhiba na singba khongthang sing asi Kendra Sarkar na Manipur bu awangba thakta ikai khumnabo udli haibagi mayak laraba khudamni mahagna hai Bharat kumba chauraba crore samni phuje compare torpa hardly koi 28 lakh district am gi poni but sigi language siwa maitai mayaki masi khangbidana constitution si among masidai Arta handu oga sida phone baga tawbidana yadana tawribasi moina ikoi piraiba honor respect se why we Manipuris should not reciprocate say Manipur praja singda ai appeal tawni Mukhyamantri na makhata na hai Kendra Sarkar na ikoi ki ipai pu singi thongna lingjel adabu sak khangbiba oina Bharat Navy gi Visakhapatnam class ki Stealth Guided Missile Destroyer ge ahum suba jahazbu INS Imphal haina maming thonkre. New Delhi da thasi kunipan da pangthokadaba INS Imphal gi crates puthokpagi thoramda mahaksu yaugani hainasu Mukhyamantri na phongdokhi. Lamdam asida shanti amsung chawkhatpa porakpada miyamna mateng pangbinabasu mangna haikhi. Thoramda da Mukhyamantri na diglot edition adu puthokpada thogdang laukhiba officer singabada te miyosingda appreciation certificate na singbasu pikhi. Palan thoram asiga mari lainana Bharat Sangbidan gi preamble pathoktuna wasak lauki. Rajya asigi tongan mafam da sungasi Bharat Sangbidan puthokhiba numit ki palan thoram pangthoknaki. Rajya gi Law and Legislative Affairs Vibhag na sinduna nambol phojing dasu numit asigi palan thoram pangthokhi. Thoram da wangang bada Law amasung Legislative Affairs Mantri Thongnaujam Basant Kumar Singh na Bharat Sangbidan ki matangda sugaina pankhi. Mangna hai Parikyada mahut sinduna thaba amadi atei namthak tawbagi thawong amasung National Highway da ban blockade tawba thingnaba ainama puthoknaba Vibhag asina thabak lokhalle. Numit asiga mari lainana Rashtrapati Draupadi Murmu nasu Supreme Court tangasi Bharat Sangbidan gi mapa haina khangnariba Dr. Bhimrao Ambedkar gi murti ama Waikhom hangdokre. Tharamduda Bharat ki Chief Justice D.Y. Chandrachud amadi Supreme Court ki atei judge singsu saruk yakhi. Adi Bhakta Parishad Manipur amasung Royal Academy of Law oinam anina punna sinduna ngasi National Law Day gi palan thoram Royal Academy of Law gi seminar hall da pangthokhi. High Court Legal Services Committee
Bar Council of Manipur, High Court Bar Association of Manipur, All Manipur Bar Association amadi Manipur Judicial Academy Nasu Manipur High Court ngasi National Constitution Day gi thoram pangthokhi Manipur da Myanmar romdagi changsilakpa miyoi singi biometric lobagi thabak Kamjong District Administration asathari aikoi gi ukul paumina hai Humin Thana da leiba Kharomrem temporary camp ta Myanmar masa sahum hena changjapam lawduna leiri Myanmar romdagi changlakpa atei miyoi kayasu Thaikho Joro amasung Aloya khul singda leiri masigi matangda aikoi gi ukrul paumi sorting simaregi paudam ama I hujiksi India ki one of the last border village Phaikho the lady eki maning sida Kamchong police the Myanmar ta ki changraba refugee sing ki biometric details lori ba thabakana chathari eki mamang sida just about 300 feet international border pillar number 102 lay Myanmar the political conflict labor ki area bombardment taurak pa ya haina chingna ba ki border manak the labor Myanmar ki khun maru waina onjangya monjang amasung surrounding villages Tagi nupi anga yaona mi cha manga henna India ki Kamchong sila ki border da labor kun maruwaina Phaikho Humin Thana Zoro amasung Aloya da safer accommodation kitamak handaki hapta asida chankrabani chankraba Myanmar sing ki biometric details loina na family history 9 pages form fill up tawhalaka ayamba da Kherong Ren temporary camp da lehalli Kamchong ki deputy commissioner Rang Peter Mashana Supervised Tautuna Kamchong Police the Chekshin na Yangshin to Nale. Akashvani Imphal ki Paukitamak, Phaikho Village, Kamchong District ki Soting Shimri. Hayengasi Guru Nanak Devagi Mapok Kumon Numitni, Numidasakamari Lainana, Rajapal Anusia Wiki Emasung Mukhamantri Nongtomban Birena, Miamda, Maruina Siksingda, Yaipa Paujel Piri, Maki Paujelda, Rajapal na Guru Nanak na takpiramba singak na satuna amattoybigi mari he na chesil hanaba apil tauri. Mahaki paujelda Mukhamantri Nongtomban Biren Singna hai numit asida Guru asina tambiramba laita laira singda dan tauba amadi aikoi masel marakta amattoybigi mari he na chesina hanbagi maikeida changsilachi. Guru asina takpiramba sing amadi mahaki thaujalna aikoi bu khudong tiba kayadagi kanbiduna santi oiba chaukhatpa amasung nungsi chanba porakpa oirasanu hainasu Sri Biren na mahaki paujelda hairi. Paugi Marakana Atenba Break Ama. HIV Laylate Habusi, Taste of Doctor of the Kangmangamdi. Aduna, HIV Laylate Habusi Kangdok Nanaba, Taste Sweden at Tokyo. HIV taste of the Tashuki Nilate. Tarigumba positive or Ramlava. Kudaktagi ART Hobiga Dabadi. Machina, Haksang Pana, Amadi, Punchin Chang Hingbangamale. HIV gas Hawon and Hingliba Miyo Shingu. Hantana Yangba, Amadi, Tati Tawin at Wiro Dabadi. Tarigumba. Highly but Tawong as Sataram Labadi. HIV and AIDS Prevention and Control Act 2017 Gimakada Serak Choidan Pangani. HIV positive or of a Mio Shingu. Natraga, HIV in a soul of a Mio Shinda. Tati Tawa in a Tauba, Makoigi Maral Matum property Munaba Honorabadi. Ombudsman the complaint of Wihai. Complaint form ART centers in the Loina Pambigani. Online complaint of Vige Haragana. Manipur State AIDS Control Society ki website sanglaga complaint tobi. Pauzenjariba Manipur State AIDS Control Society. Tabiriba Pawasi Akashvani Imphal dagini. Kendragi Mapal Thoram Rajya Mantri Dr. Rajkumar Ranjan Singh Hairi Lakadore Chahi Kharasida Bharatna Nahagi Missing Kwaidagi Yamba Laibakama Oiragani. Chandigarh University dangasi pangthokiba kumsi chahigi FAP National Award Yantokpagi Thoramda Mantri na hai Hengalakadoriba Naharol Singasida Magul Labor Siksha Piduna Laibakasi Tungi Pirepta Hena Yaipaba Porapangangani Mang hai Sahi Kuntra Marigi Tungda Pradhan Mantri Narendra Modi na National Education Policy Lisingani Kun Poraktuna Bharatpu Malemgi Mahima Sing Tambagi Hap Amohenduna Gyan Lausing Hengat Hanaba Honari Manipur da sungasi National Milk Day ki palan thoram pangthokre Manipur Milk Producer Cooperative Union na sinduna ngasi Imphal ki porampata leiba Central Dairy Plant pangthokhiba numit asigi palan thoram da miyamna White Revolution ki mapa haina khangneriba Dr. Bhargis Korean ki photo da laisu katuna ikai khumna ba utkhi Lining Thau Sanamahi Temple Board amadi Manipur University of Culture ani na sinduna Sanamahi lining ki hauna lonchat kaya gi matangda numit
tara mangani supna chatharakpa workshop ngasi Imphal gi ahanba Manipur Rifles ki campus ta leiba Laining Thauchana Mahi Sanglen da loisinkhre loisinbagi thoramda wangangbada Manipur University of Culture ki Vice Chancellor Paunam Gunindron hai miyoibana pokpadagi siba phawbada thagonariba laigi thoramsing mayak sengna khangjinba tangai fade numit marini chathakiba Emmanuel Theological Seminary ki kunithoi suba chahi ge sports meet tha asigi kunmari da loisinkhre sports meet asigi hiramdi ma bu khangba amadi ma bu khanghanba haibasini None jila ki longmaida dengi case hengalak libadugi yanglaga haksel bibakna thabak kaya paikhalli madugi mathakta khulgi lusingba kaya nasu laina asidagi ngakthoknaba thabak kaya paikhalli None post ki CRPF ki kangbu nasu jila adugi mafam kaya da foging tawkhre Relief camp ta leiba miyoi singyawna tai miyoi singna saruk yaduna pangthokpa Nepal Super State Level Aquarium Exhibition kam Flower Show amadi Aquarium amasung Floriculture ki training workshop ki saruk ama oina DM University Complex ta leiba Manipur Science Aquarium da ngasi pangthokkiba mahiroi singge khudakta laiekpa changdamnabagi phol lauthokre Indira Gandhi National Open University Regional Center Imphal na sinduna Manipuri lol gi matangda channel based counseling hodokpagi thoram hayeng Imphal gi North AOC da leiba Asajina Complex ta pangthokani thoram du da kendra gi shiksha amasung mapal thoram Rajya Mantri Dr. Rajkumar Ranjan Singh amasung IGNOU gi Vice Chancellor Professor Nageshwar Rao saruk yagani Akashvani Imphal gi pau tabiri Pradhanmantri Narendra Modi nangasi November 26 ki Mumbai terror attack ta laikhidraba singi mafam dai kai khumnaba utkre Akashvani gi thongda sandokkiba mahakki man ki bat thoramda Sri Modi na hai khwaidagi sathiba mong gi terror attack ki chaitheng phangkiba lisingani nipan gi November 26 asi laibak asina koidengunda su kawba ngamlaroi mangna hai attack aduda thauna phana thawai kathokkiba thauba sing adubusu laibak asina matam chuppada kawba leiraroi Sri Modi na hai 1949 में आज के दिन संविधान सभा ने भारत के संविधान को अंगीकार किया था मुझे याद है जब साल 2015 में हम बाबा साहब आम्बेडकर की 125वीं जन्म जयंती मना रहे थे उसी समय ये विचार आया था कि 26 नवंबर को संविधान दिवस के तौर पर मनाया जाए और तब से हर साल आज के इस दिन को हम संविधान दिवस के रूप में मनाते आ रहे हैं Thasigi kuntrada pangthokadoriba Telangana Bidhan Sabha Mikhalgi damak Pradhanmantri Narendra Modi nangasi Raijadugi Medak Jilagi Tupran da pangthokpa miyamgi mitinda wangangki mahagna Nirmal da pangthokpa miyamgi rally amadasu saruk yakhi Pradhanmantri Haujik Telangana gi numit humni gi khongchat leiri Aroibada maroiba pau amukhana Laibak asina ngasi Sangbidhan numit ki palan thoram pangthokre Palan thoram asige mari leinana Mukhyamantri Nongthamban Biren Singhna Manipuri lolgi mitai mayakta ithoklaba Bharat Sanvidhan gi Diglot edition puthokre Ain Mantri TS Basant Kumar na hairi parikhada nataba pambai sijinaba amadi National Highway singda ban blockade na singba chathaba thingnaba ain puthoknaba thabak lokhalle Kamjong District Administration na Myanmar dagi sangsilakpa miyoi singgi biometric lobagi thabak chathari Kendra ki Shiksha Rajya Mantri Dr. Rajkumar Ranjan Singh na hairi lakadoriba chahi khara sida laibak asigi naharol singda magul laiba shiksha pibagi tangai fadaba lai amasung Pradhanmantri Narendra Modi na ngasi November 26 ki Mumbai terror attack ta laikhidraba singgi mafamda ikai khumnaba utkre Paulo Jare